Hairang Lairang Channel na mayamgidamakta pujarakliba Phungawari Lamhui Lausing Asukpa umangna kupsinba awangba chingjau amagi nungai marakta kaigi imung amaga lamhuigi imung amaga makon sanaduna yumlonana leirami imung anidu wata padana nungsi chanana hinglakpa kuire nongmatasu hek khatnade imung anigi chanabadu ubada naknana leiba chanadaba yong maitatpa amadi yamna kalaklami lamhuigi makondi manungdu ihang hanglabasu sangpham thongdi yamna khui kap amakhakta laubani kolik aru apangi pot yamna lei chana thaknaba yauba mayomsing sana lupa happa khawsing kasinda pai huranbasingna ningthau konungdagi natraga ina khunbasingi yumdagi sagul taururaga umang wamang narak mongsongda lotuna thamba potsing makhoina pusinbani asigumba lamhui makhul thengnaruba mi khara ina khunkibagi wari lei kaigi yumdudi mathong yamna lawi manungda kansinba ngamdana manam namthi saru ngaruna ichai chai imung anidu tha taruki angang macha ahum leirami nongju tha matam oibadagi kaya marang kaina chaba phangdaba lamhuigi macha singadu yamna kaplami kaigi macha singdi ikap kapte harauna sanarami nong leptana chubadagi lamhui matai manau thapna chatuna machinjak thiba ngamlamde machasing mabuk thanna pijaba ngamlaktaba kuire makhoyani yamna warami makhoigi awabadu yong maitatpana urami makhoida lenaduna madi laphoi lawu ama utonda pukhatlaga setuna charami lamhuina nibadasu piraktre karimnaduna hairei karino aingondagi niriba sanaba natau kaigi imungda theba ahum punduna thamlibani nang khangdrabra hauzik macha singta leibani mama mapadi lok wangmada saji phananaba lumli theba singdu laururaga chaudana yonggi wahai singdu tabada machagi awaba yengba ngamdrabi lamhui mapina hairei makhoi baba chatlu natau kaigi yumdagi theba ama laurucho lamhui nabaduna hai nupi madu haunadene itauga ichangana machasing pijananaba thamliba thebani ikaiba thadoklaga mama mapa leirabadi kona amuk singge hairaga laurubasu yabani akhoi asum khanglasida lamhui nupi aduna sauna adudi nachasingsi kangsi halage hairibra migi machana mabuk thanna charaga kayagi matik nungaina tumnariba natau arikpadu leirabadi sadum ama phauba pibirakloi mama mapa leitringai sida theba ama lauraga nachasingsi pijahausi thawai kananaba hotnabada taukiba aranba thabaki dos thinade haine ichangi wadu achumbani yongna thaujilei ngaihak wakhal taurambadagi lamhui mapa kaigi mayumda changkhre amukta su changlaktaba lamhui ubada kai macha singadu nunglakta chensinduna lotlami lamhui theba ama puraga mayumda lakle ahauba chara chabada lamhui macha sing yamna harawi adubu makhoi mabukti thandre mabuk thanna pijau haina ningai taurakli tungdadi lamhui mapana theba anibusu laururaga magi nupiga masagasu sabadu yaurami numidang wairam kai mapa mapi ani sa amatasu phaba ngamdana mayumda halakli makhoina punduna thanamba theba hum charaga lelurasi hainaraki adubu yum yaurakpada machasingdu ngau haina kaptuna leiramli karigino hangbada
ꯌꯨꯝꯂꯣꯟꯅꯕ ꯂꯝꯍꯨꯏꯅ ꯊꯦꯕ ꯑꯍꯨꯝꯃꯛ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯈꯤ꯫ ꯆꯔꯥꯝꯅꯔꯕ ꯀꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯇꯨꯝꯅ ꯍꯥꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯝꯍꯨꯏꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯈꯨꯕꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯨꯡꯗꯒꯤ ꯅꯨꯡ ꯑꯃꯅꯁꯨ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯪꯁꯥꯔꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯩ ꯊꯥꯡꯗꯨꯅ ꯀꯩꯗꯨ ꯂꯝꯍꯨꯏꯒꯤ ꯊꯣꯡꯖꯤꯟꯗ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏꯒꯤ ꯏꯃꯨꯡ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯍꯤꯡ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯖꯤꯟꯗ ꯀꯩꯅ ꯂꯨꯝꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ꯫ ꯃꯆꯥꯁꯤꯡ ꯁꯔꯨ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ ꯆꯥꯗꯕꯅ ꯁꯤꯔꯒꯗ꯭ꯔꯥ ꯈꯜꯂꯛꯂꯤ꯫ ꯂꯝꯍꯨꯏꯅ ꯑꯃꯝꯕ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯀꯩ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯈꯤ꯫ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯁꯣꯏꯗꯅ ꯂꯨꯝꯂꯝꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯃꯥ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯃꯃꯩꯗꯨ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯂꯒ ꯐꯠ ꯐꯠ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯗꯨ ꯇꯥꯞ ꯐꯥꯔꯒ ꯆꯤꯡꯂꯝꯃꯤ꯫ "ꯍꯣ ꯀꯩ ꯑꯄꯪꯕ, ꯅꯪꯅ ꯄꯥꯏꯔꯤꯕꯗꯨ ꯇꯧꯔꯥꯅꯤ"꯫ "ꯏꯃꯩ ꯅꯠꯇꯦ ꯇꯧꯔꯥꯅꯤ, ꯆꯤꯡꯖꯧ ꯆꯤꯡꯖꯧ"꯫ ꯂꯝꯍꯨꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯀꯩꯗꯨ ꯏꯀꯥꯏꯈ꯭ꯔꯦ, ꯄꯥꯏꯔꯤꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ꯫ "ꯏꯃꯩꯅꯤ ꯏꯃꯩꯅꯤ"꯫ ꯂꯝꯍꯨꯏꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯔꯕ ꯀꯩꯗꯨ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯇꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯂꯝꯍꯨꯏꯒꯤ ꯊꯣꯡꯖꯤꯟꯗ ꯁꯪꯕ ꯇꯣꯛꯂꯦ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯒꯅꯤ ꯈꯜꯂꯒ ꯃꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯔꯥꯡ ꯈꯪꯕ ꯂꯝꯍꯨꯏꯅ ꯃꯇꯨ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯇꯥꯝꯅ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯁꯨ ꯂꯩꯇꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯀꯩꯅ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯅꯤꯡꯇꯝꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯉꯝꯗꯕꯅ ꯃꯆꯥꯁꯤꯡꯕꯨ ꯐꯖꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ, ꯅꯥꯎꯁꯣꯟꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯝꯍꯨꯏ ꯃꯄꯥ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯅꯥꯔꯛꯇ ꯁꯥꯕꯤꯅ ꯃꯈꯨꯟꯗꯒꯤ ꯊꯣꯛꯂꯛꯄ ꯂꯨꯝꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯅꯛꯄ ꯑꯀꯪꯕ ꯎꯁꯣꯏ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯎꯈꯤ꯫ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯣꯏꯔꯦꯟ ꯃꯍꯨꯝ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯀꯤꯕꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯐꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯦ꯫ ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯆꯠꯈꯤꯕ ꯂꯝꯍꯨꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯩꯒꯤ ꯅꯥꯀꯣꯡꯗ ꯌꯩꯔꯨꯔꯦ꯫ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯨꯔꯨꯞ ꯂꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥ ꯂꯝꯍꯨꯏꯒꯤ ꯂꯩꯐꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯍꯨꯏ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯤ꯫ ꯀꯩ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯨꯔꯥꯟꯕ, ꯅꯝꯊꯥꯛ ꯆꯥꯎꯕ ꯂꯝꯍꯨꯏ, ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯆꯦꯟꯒꯗꯕ ꯀꯗꯥꯏꯗꯅꯣ"꯫ ꯂꯝꯍꯨꯏ ꯑꯗꯨꯅ "ꯏꯇꯥꯎ ꯀꯩ, ꯇꯞꯊꯕꯤꯌꯨ, ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯏꯇꯥꯎꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯕ ꯈꯪꯏ꯫ ꯍꯦ ꯃꯤꯊꯤꯕꯣꯡ, ꯅꯪꯅ ꯏꯆꯥꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯊꯦꯕ ꯑꯍꯨꯝ ꯃꯨꯟꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯂꯃꯟꯗ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯏꯆꯥꯁꯤꯡꯕꯨ ꯄꯤꯖꯒꯅꯤ"꯫ ꯂꯝꯍꯨꯏ ꯑꯗꯨꯅ "ꯑꯣ ꯏꯇꯥꯎ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯉꯥꯏꯈꯣ"꯫ ꯂꯝꯍꯨꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯂꯧꯈꯤꯕ ꯊꯦꯕ ꯑꯍꯨꯝꯒꯤ ꯃꯍꯨꯠꯇ ꯍꯥꯃꯦꯡ 10, ꯌꯥꯎ 5 ꯁꯤꯡꯒꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯄꯨꯔꯛꯂꯅꯤ"꯫ ꯀꯩ ꯑꯁꯥꯎꯕ ꯐꯥꯊꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯍꯪꯂꯛꯏ꯫ "ꯀꯗꯥꯏꯗꯒꯤ"꯫ ꯂꯝꯍꯨꯏ ꯑꯗꯨꯅ "ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ"꯫ "ꯑꯩ ꯍꯧꯖꯤꯛ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯞꯄꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯂꯥꯟꯃꯤ 100 ꯂꯩ꯫ ꯃꯐꯝꯁꯤꯗ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯃꯈꯣꯏ ꯍꯥꯃꯦꯡ, ꯌꯦꯟ, ꯌꯥꯎ, ꯉꯥꯅꯨ ꯑꯃꯁꯨꯡ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯆꯠꯈ꯭ꯔꯤ꯫ ꯀꯨꯏꯔꯔꯣꯏ ꯍꯜꯂꯛꯂꯅꯤ꯫ ꯑꯥ ꯎꯈꯣꯡꯗ ꯂꯩꯔꯤꯕ ꯑꯔꯪꯕ ꯄꯨꯡ ꯑꯁꯤ ꯀꯨꯝꯃꯩꯗꯨꯗ ꯑꯩꯅ ꯌꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯒ ꯍꯥꯃꯦꯡ 10, ꯌꯥꯎ 10 ꯄꯤꯒꯦ, ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯈꯣ"꯫
ꯀꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯁꯤꯗꯒꯤ ꯁꯥ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯕꯗꯤ ꯃꯈꯣꯏꯗꯨ ꯐꯪꯂꯔꯣꯏ꯫ ꯀꯩꯗꯨ ꯂꯝꯍꯨꯏꯒꯤ ꯋꯥ ꯌꯥꯅꯤꯡꯕ ꯎꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯅꯤꯡꯊꯧꯒꯤ ꯄꯨꯡꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜꯒꯤ ꯃꯔꯝꯗ ꯁꯩꯊꯥꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯨꯡꯂꯕ ꯀꯨꯏꯅ ꯉꯥꯏꯔꯛꯂꯤ꯫ "ꯏꯇꯥꯎ ꯀꯩ, ꯑꯩ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ", ꯂꯝꯍꯨꯏꯗꯨꯅ ꯍꯪꯒꯠꯂꯛꯈꯤ꯫ ꯅꯥꯔꯛꯇ ꯆꯪꯈꯤꯕꯗꯒꯤ ꯐꯅ ꯀꯨꯏꯔꯦ ꯂꯝꯍꯨꯏꯅ ꯍꯜꯂꯛꯇꯕ꯫ ꯀꯩꯅ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯃꯄꯥꯟ ꯊꯣꯛꯄꯁꯤ ꯀꯨꯏꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯨꯡꯁꯤꯗꯨꯝ ꯑꯃꯨꯛꯇꯪ ꯌꯩꯍꯧꯔꯒꯦ꯫ ꯀꯩꯗꯨ ꯄꯨꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯆꯧꯕ ꯈꯨꯗꯨꯝ ꯑꯅꯤ ꯊꯥꯡꯒꯠꯇꯨꯅ ꯈꯣꯏꯔꯦꯜ ꯃꯍꯨꯝꯗ ꯕꯨꯞ ꯕꯨꯞ ꯌꯩꯔꯨꯔꯦ꯫ ꯈꯣꯌꯥꯝ ꯋꯥ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯀꯩꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯈ꯭ꯔꯦ꯫ ꯃꯤꯠꯄꯥꯟꯗ, ꯃꯅꯥꯗ, ꯅꯥꯇꯣꯟꯗ, ꯃꯈꯣꯡꯗ, ꯅꯪꯒꯟꯗ ꯆꯤꯛꯇꯕ ꯃꯐꯝ ꯌꯥꯎꯗ꯭ꯔꯦ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯀꯩꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯈꯣꯌꯥꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯆꯤꯛꯄꯁꯨ ꯇꯣꯛꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯀꯩ ꯑꯔꯨꯕ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯈꯥꯡꯈꯤ꯫ ꯃꯗꯨ ꯌꯦꯡꯂꯒ ꯂꯝꯍꯨꯏꯅ ꯀꯔꯦꯝꯅꯕꯒꯨꯝ ꯈꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯈꯤꯕꯗꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯎꯀꯜꯅꯤ꯫ ꯃꯥ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯦ꯫ ꯃꯥꯕꯨ ꯂꯝꯍꯨꯏꯅ ꯀꯔꯤꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯈꯜꯂꯨꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯇꯨꯡꯗ ꯀꯩ ꯅꯥꯕ ꯐꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯁꯤꯟꯅꯔꯝꯂꯒ ꯂꯝꯍꯨꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯊꯣꯔꯛꯂꯤ꯫ ꯎꯃꯪ ꯀꯌꯥꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯒꯤ ꯂꯩꯐꯝ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯦꯞꯇꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯅꯣꯡꯃꯗꯤ ꯌꯣꯡ ꯃꯩꯇꯠꯄꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯈꯨꯔꯨꯝꯖꯔꯤ ꯏꯇꯥꯎ ꯀꯩ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ", ꯌꯣꯡꯅ ꯍꯪꯂꯛꯏ꯫ "ꯃꯍꯥ ꯍꯨꯔꯥꯟꯕ ꯂꯝꯍꯨꯏꯗꯨ ꯊꯤꯔꯤꯕꯅꯤ", ꯀꯩꯅ ꯈꯨꯝꯂꯛꯏ꯫ "ꯅꯪꯒ ꯌꯨꯝꯂꯣꯟꯅꯔꯝꯕ ꯍꯨꯔꯥꯟꯕ ꯑꯗꯨꯔꯥ?" ꯀꯩ ꯑꯗꯨꯅ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯍꯥꯄꯥꯄꯤꯗꯨ ꯂꯣꯠꯈ꯭ꯔꯦ꯫ ꯍꯦꯛ ꯐꯪꯕ ꯃꯐꯝꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯤꯔꯤꯕꯅꯤ꯫ ꯌꯣꯡ ꯃꯩꯇꯠꯄ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛ ꯑꯃ ꯄꯤꯔꯕꯗꯤ ꯑꯩ ꯇꯥꯛꯀꯦ", ꯌꯣꯡ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯗꯅꯕ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯌꯣꯡꯁꯤꯡꯗ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯋꯥꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ". ꯀꯩ ꯑꯗꯨꯅ "ꯄꯤꯔꯣꯏ ꯄꯤꯔꯣꯏ, ꯑꯩ ꯋꯥꯁꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯩ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯎꯇꯣꯟꯗꯒꯤ ꯂꯛꯅꯗꯨꯅꯇ ꯂꯥꯛꯈꯤ". ꯌꯣꯡ ꯑꯗꯨꯅ "ꯃꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ". "ꯋꯥꯐꯝꯗꯨ ꯑꯩꯁꯨ ꯌꯥꯔꯦ", ꯍꯥꯏꯗꯨꯅ ꯀꯩꯅ ꯈꯨꯝꯂꯛꯏ꯫ ꯌꯣꯡ ꯃꯩꯇꯠꯄꯅ ꯎꯇꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒ ꯀꯩꯒ ꯃꯔꯨꯞ ꯑꯣꯏ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯎꯠꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯣꯡꯅ ꯑꯆꯧꯕ ꯑꯀꯟꯕ ꯎꯔꯤ ꯑꯃꯒꯤ ꯃꯆꯤꯜ ꯅꯥꯀꯜ ꯑꯃꯃꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯂꯝꯍꯨꯏꯒꯤ ꯌꯨꯝ ꯇꯥꯛꯄ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯌꯣꯡ ꯃꯩꯇꯠꯄꯗꯨ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯈꯤ, "ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯀꯩꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯣꯠꯂꯔꯣꯏ꯫ ꯂꯝꯍꯨꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯎꯃꯪꯁꯤꯗ ꯃꯅꯤꯡꯇꯝꯅ ꯂꯩꯃꯥꯏ ꯎꯊꯛ ꯑꯅꯤꯃꯛꯇ ꯁꯥꯟꯅꯕ ꯉꯝꯂꯒꯅꯤ". "ꯃꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯦ", ꯀꯩꯅ ꯍꯪꯂꯛꯏ꯫ "ꯏꯇꯥꯎ, ꯀꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯌꯧꯒꯗꯕ"? "ꯑꯥ ꯃꯃꯥꯡꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯏꯇꯥꯎ", ꯌꯣꯡꯅ ꯑꯃꯨꯛꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯆꯤꯡꯗꯣꯟ ꯇꯝꯅ ꯌꯣꯡ ꯑꯃꯗꯤ ꯀꯩꯅ ꯀꯥꯈꯠꯂꯛꯄꯗꯨ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯂꯝꯍꯨꯏ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯀꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯂꯕꯅꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯥꯈꯤꯕ ꯌꯣꯡꯅ ꯃꯥꯒꯤ ꯌꯨꯝ ꯇꯥꯛꯄ ꯃꯃꯥꯡ ꯊꯥꯅ ꯆꯤꯡꯂꯛꯂꯤꯕꯁꯤꯅꯤ꯫ ꯂꯝꯍꯨꯏ ꯊꯧꯅꯥ ꯈꯣꯝꯖꯤꯜꯂꯝꯃꯤ꯫
ꯍꯥꯏ ꯅꯨꯄꯤ, ꯂꯝꯍꯨꯏ ꯃꯄꯥꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯛꯅꯕ ꯀꯩꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯂꯦꯅꯦ, ꯌꯧꯔꯛꯀꯗꯧꯔꯦ, ꯑꯩꯈꯣꯏ ꯆꯦꯟꯕ ꯌꯥꯔꯔꯣꯏ꯫ ꯏꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯂꯝꯍꯨꯏ ꯃꯃꯥ ꯁ꯭ꯋꯥꯏ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯕ ꯇꯥꯔꯤꯕꯒꯦ? ꯉꯥꯏꯈꯣ ꯐꯤꯡꯒꯠꯈꯤꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯂꯝꯍꯨꯏ ꯃꯄꯥ ꯇꯞꯅ ꯃꯦꯜꯂꯛꯏ꯫ ꯑꯩꯅ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯛꯄꯒ ꯅꯪꯅ ꯅꯆꯥꯁꯤꯡꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯀꯗꯕꯅꯤ꯫ ꯀꯟꯅ ꯀꯟꯅ ꯀꯞꯍꯜꯂꯨ꯫ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯀꯞꯍꯜꯂꯤꯕ ꯊꯦꯝꯖꯤꯜꯂꯨ ꯍꯥꯏꯔꯛꯀꯅꯤ, ꯃꯗꯨꯗ ꯅꯪꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯎ꯫ ꯅꯆꯥ ꯅꯤꯡꯉꯥꯏꯖꯥꯎꯁꯤꯡꯁꯤ ꯊꯦꯝꯕꯀ ꯉꯝꯖꯗꯦ, ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯤꯌꯦ? ꯑꯗꯨꯗꯒꯤꯗꯤ ꯈꯪꯂꯕ꯭ꯔꯥ, ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯌꯧꯅ ꯈꯪꯕꯤ ꯂꯝꯍꯨꯏ ꯃꯃꯥ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯏꯔꯥꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯩꯒ ꯌꯣꯡꯒ ꯌꯧꯔꯛꯂꯦ꯫ ꯃꯩꯕꯨꯟꯒꯨꯝ ꯉꯥꯡꯂꯕ ꯂꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯂꯝꯍꯨꯏꯗ ꯌꯦꯡꯂꯒ ꯀꯩ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯍꯝ ꯑꯍꯝ ꯂꯝꯍꯨꯏ ꯃꯄꯥ ꯈꯧꯗꯦꯝꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯂꯝꯍꯨꯏ ꯃꯆꯥꯁꯤꯡ ꯋꯥ ꯋꯥ ꯀꯟꯅ ꯀꯞꯅꯔꯛꯈꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯂꯝꯍꯨꯏ ꯃꯄꯥꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯅꯤ, ꯀꯣꯏꯔꯛꯂꯤꯌꯦ, ꯑꯉꯥꯡ ꯀꯞꯍꯟꯒꯅꯨ, ꯂꯩꯖꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯨ꯫ ꯍꯣ ꯅꯆꯥ ꯅꯤꯡꯉꯥꯏꯖꯥꯎꯕꯁꯤꯡꯁꯦ ꯊꯦꯝꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ, ꯂꯝꯍꯨꯏ ꯃꯃꯥꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦꯅꯦ? ꯍꯣ ꯀꯩꯁꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯄꯤꯖꯧꯗꯅ, ꯀꯔꯤꯒꯤ ꯏꯁꯧ ꯂꯥꯡꯍꯜꯂꯤꯕꯅꯣ? ꯅꯍꯥꯟ ꯐꯥꯕ ꯑꯍꯨꯝ ꯁꯒꯥꯏꯗ ꯌꯥꯏꯐꯧ ꯊꯥꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯇꯦꯛꯄ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯅ ꯀꯥꯆꯤꯟꯗ ꯄꯨꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯥꯠꯇꯣꯛꯂꯣ꯫ ꯀꯩꯒ ꯌꯣꯡꯒꯅ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯕ ꯀꯩ ꯐꯥꯔꯕꯀꯣ? ꯂꯝꯍꯨꯏ ꯃꯆꯥꯁꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯍꯧꯅ ꯀꯞꯈꯠꯂꯛꯂꯦ꯫ ꯂꯝꯍꯨꯏ ꯃꯄꯥꯅ ꯂꯥꯎꯔꯛꯏ꯫ ꯀꯩꯗꯧꯔꯦ, ꯑꯉꯥꯡ ꯊꯦꯝꯃꯨ ꯍꯥꯏꯔꯒ? ꯍꯣ ꯉꯝꯖꯗ꯭ꯔꯦ ꯅꯆꯥ ꯃꯤꯐꯠꯇꯁꯤꯡꯁꯦ ꯊꯦꯝꯕꯀ꯫ ꯂꯝꯍꯨꯏ ꯃꯃꯥꯁꯨ ꯏꯁꯧ ꯂꯥꯡꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯣ? ꯍꯣ ꯌꯣꯡꯒ ꯆꯠꯃꯤꯟꯅꯕ ꯃꯈ꯭ꯋꯥꯡꯗ ꯎꯔꯤ ꯄꯨꯟꯕ ꯀꯩ ꯆꯥꯒꯦ ꯍꯥꯏꯔꯤꯌꯦ꯫ ꯍꯦ ꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ, ꯐꯥꯕꯤꯒꯦ ꯐꯥꯕꯤꯒꯦ, ꯃꯈꯣꯡꯅ ꯊꯨꯡꯅꯁꯨ ꯂꯥꯛꯂꯦ꯫ ꯂꯝꯍꯨꯏ ꯃꯄꯥ ꯙꯞ ꯇꯧꯗꯨꯅ ꯌꯦꯠꯇ ꯑꯣꯏꯗ ꯐꯟ ꯐꯟ ꯍꯦꯛ ꯆꯣꯡꯂꯝꯃꯤ꯫ ꯌꯣꯡꯅ ꯈꯥꯝꯕ ꯅꯪꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟꯈ꯭ꯔꯕ ꯀꯩꯗꯨ ꯆꯤꯡꯈꯥꯔꯣꯝꯗ ꯍꯣꯠꯈꯤꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯏꯟꯅꯕ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡ ꯎꯗ ꯌꯩꯁꯤꯟꯕꯗ ꯌꯣꯡ ꯃꯩꯇꯠꯄ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯦ, ꯃꯀꯣꯛ ꯃꯆꯤꯟ ꯀꯥꯏꯔꯦ꯫ ꯀꯩꯅ ꯃꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯤꯡꯈꯣꯡ ꯌꯧꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯝꯍꯨꯏꯅ ꯇꯥꯜꯂꯛꯄꯒꯤ ꯈꯨꯗꯝ ꯎꯗ꯭ꯔꯕꯅꯤꯅ ꯀꯩ ꯆꯦꯟꯕ ꯂꯦꯞꯂꯦ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯣꯜꯂꯝꯃꯤ꯫ ꯏꯁ ꯁꯤꯔꯝꯒꯅꯤꯗ꯫ ꯀꯩ ꯏꯁꯤꯡ ꯊꯛꯀꯦ ꯈꯟꯗꯨꯅ ꯂꯣꯛꯀꯤ ꯏꯆꯦꯜꯗ ꯇꯞꯅ ꯀꯨꯝꯊꯔꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯂꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯌꯣꯡ ꯃꯩꯇꯠꯄꯗꯨ ꯅꯨꯡꯂꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯣꯡꯒꯤ ꯆꯤꯟꯕꯥꯟ ꯃꯊꯛ ꯃꯈꯥ ꯑꯅꯤꯃꯛ ꯄꯨꯝꯉꯥꯡ ꯉꯥꯡꯂꯦ, ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ, ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯝꯃꯤ꯫ ꯑꯦ ꯄꯣꯊꯣ, ꯀꯩꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯦꯜꯂꯛꯂꯒ ꯅꯪꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀ꯭ꯋꯥꯀꯁꯨ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ? ꯀꯩ ꯑꯆꯧꯕ ꯈꯨꯗꯨꯝ ꯊꯥꯡꯒꯠꯇꯨꯅ ꯌꯣꯡꯒꯤ ꯃꯆꯤꯟꯗ ꯁꯨꯔꯝꯃꯤ꯫ ꯃꯩꯇꯠꯄ ꯌꯣꯡꯗꯨ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯁꯠ ꯇꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯈ꯭ꯋꯥꯡꯒꯤ ꯎꯔꯤ ꯆꯤꯛꯊꯠꯇꯨꯅ ꯑꯁꯤꯕ ꯌꯣꯡꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯩ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯝꯍꯨꯏꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏꯗꯕ ꯃꯐꯝꯗ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯇ꯭ꯔꯕ ꯂꯝꯍꯨꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯦ꯫ ꯅꯥꯄꯜ ꯄꯛꯄ ꯄꯥꯡꯒꯜꯗꯤ ꯃꯥꯏꯊꯤꯅꯤꯡꯉꯥꯏꯒꯤ ꯈꯨꯠꯂꯥꯏꯅꯤ, ꯃꯤꯆꯥ ꯁꯤꯁꯅꯨ ꯈꯟꯕꯁꯤꯡꯗꯤ ꯃꯆꯥꯅ ꯍꯥꯟꯅ ꯁꯤꯕꯅꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫